Chief Minister Yaona, Minister MLA Singna, Houjik Phaoba Tummin leishinba haibasi, Meeyamgi, Thabak Touba Ngamdre, haibadu Takpani, athuba matamda Prime Minister unnaduna, wari, shannabiyu haina Peace Committee Wangkhei Kendra Convenor Hao Mahendra Naorem phongdorakli. Palace Compound Labour Committee Asike Office da Pangthokpa Paugi Mifam Amada, Wafamasi Phongdokladuna Mahakna, Makhatana Hai. Wangkhei SC manungda leiba tongan ba local club kunmari rongge luchingba singa Wangkhei SC MLA Thangjam Arun Kumar ga ngarang unaduna Houjik oriba fibam asigi matangda kupna wari sanakhe pung amarong wari sanaba aduda Peace Committee ge maikaidage memorandum amasu pisinke committee asina thamkiba wafam sing adugi manungda Houjik oriba fibam asida Chief Minister Yaona Council of Ministers amade MLA Singna athuba matamda Prime Minister ga unnaduna wari shannabiyu karigumba Prime Minister na appointment piraktrabade National Capital da press meet ama pangthoktuna ningthina khanghanbiyu haiba yauri amaromda pikliba angang yauna miyoi taruk kuki khutlai paiba singna tamthina hatkhiba aduda chauna chenariba mar lalholop HPCD ase terrorist organization amani haina lauthoknaba taksinbiyu karigumba wafam sing ase thabakta onthoktrabade Makhal makha kaya ki khongjang changsilagani haina so mahakna makhatana phongdokhe margi HPCD gi mogi margi kangu sing ase khudakta terrorist ne na lauthokadabani land phawda tawdaba adum laba yamna tamthiraba mihat ta akoigi naujariba imaibel sing mamagi khomlang thakiba pigiwa ngang am yauna soina tamthina hatkiba adum laba mar akoigi HPCC khudakta terrorist ne na lauthokdaba targadi state government Peace Committee na akanba akoigi chamnriba akoi civil society mayam siga pullaga akalba khongjang ama changsim jagani haiba wafam sisu government ki maikaida yamna section wa waina akoina thamjari si phawbada hujik phawbada nupi angang phawbada rape jawraga halawa phawbada council of minister da yauriba mantri sing MLA sing na tummina leithokpase masi Manipur praja gi damakta kariguma makhal gi thak amta tawdaba kanguni haibase Peace Committee Wangkhei Kendra na akoi gi council of minister da yawbiri sing se condemn tawjari